Hello, my amazing Bible prophecy minister na taram nokchari ngasi su Commandments of Man miyoibana piba yathungsing Bible gi asumbu na tapiba adubu asumbati nataba haideba asi mathang manaw na satrakpani ngasi maru ina secret rapture ase Bible da takpide haibado madugi manambe yangchi masi miyoibana piba sasinaba commandment ni yathungni haibado gi maramda ikoi khara yengminase an bada ikoi ishora patana tongminase Sagada lebe ipaisho yam thagasare na kita wandagi akoina mathang manaw naina ipaisho migi yathungsing ase nahaki yathangumna asumbagumna takpideba se masi lale masi Bible gi asumba nate habigi mathang manaw naina nainarai asi maruina secret rapture Prabhu Jisu Kristna lonna Quran bagumna laaga kan bi kharba mi khara puki gani haidiba se Bible na takpiba nate Masi sastra da yumpham oide masi asumba nate masi miyoibana semdan sajalaga takpa yathangni haibasi gi maramda nainaga tawri masida nahana bopi biu aina ngangba kuding chu naki aningbagi matungina ngangba ngaman biu tariba chinawsing da su naki asumba se phajana loksan bangam naba thawai sangbadana ngang biu Prabhu Jisu Krista gi mingda kurumjari amen Snausa secret website gi mamang maramda ina mamangda sermon kya samdok kakre hena kupa maron khang ngai gi dama ai gi mamang gi sermon sinda yengbio maduda na khoi khangani secret website habse Prabhu Yesu na lona lak pa habse Bible le takpide habdi gi maramda adu ngasi akhona khara num yengmina kani maroi na khoina an bada masina ina dringda human traditions as authority khoina mi bigi khoigi sana pathapse Bible na takpiba angamba sakti gumna authority gumna hawjiti church kharada sinare habse akoina tamsi aduga masi su aran bani habse masi maroina Roman Catholic Church tadi makhoi gi system dadi masi pop na haidagadi makhoi gi lusing basingna haidagadi loina yare Bible na haidaga su makhoina piba yathungsing asina Bible dagi hena sawi haina adumaina takpiba lei madu aran bani Sida kona Bible da hai 2 Timothy 3:16-17 da sumna hai sastra kuding ishogi sodagi oibani aduga tambina begi dama warangna begi dama sumthongna begi dama amasung dharma sian begi marida takpina begi dama kana bani masi aphaba thaba kuding pangthongna ba ishogi mi adu mapung phana thaurang thongna bani hai masina haibadi akhoi authority je karai degi lai Bible degi lakbane Bible sastra kuding mase ariba warem na boersu anabu warem na boersu masi ishona maisau sing aduda thawai hapaga ikhibaneba aduna ikoina any church ki authority have je karai dei lai sastra da piba do adugi matuk na lai kudum na haba matamda ikoina Prabhu Yesu Kristna pita da haba lai nang di pitrani haiba nung asida shogi nina sang chagani masida koina noroki koina sakti kuding mona masida muthatna bohanar su mamang moy aduga church na le powerep to masina mi ama sarga sakani haragati sarga sakani norok sakani haragati norok sakani haibdo madu sumeba adubu hairiba church aduna Bible gi matuna salagadi mi amada bichar tobo matam nang Bible gi matuna niyom loine ilaga Bible na sasna bi matuna chalaga mi ama Bible na sasna bi matuna satab matam da church na nang adum tawragadi norok sakani habda summeba aduga church na hariba mi do chumba satardi church nang sakani hazu madudi amaromda summeba adudi natana Bible gi ona taina bada takpi dabida nakhoina pop na yarabadi pop na natraga purohin na nang copy re haragadi nang pap copy rabani habse masila leba akhoi gi pap copy bi kanana Prabhu Jisu Kristna neba masi thaina mamang ide ham thorambani maduni ko aduga mu akhona Isaiah 20 dai wainda thangda amsung sakhida makhoina wasi gi matuna langdabdi makhoi da manga leitabigi maramni any akhoi gi pastor wagera lusingbo wagera any amana kanagumba mi amana reverend wagera pana awang mi weragasu hairiba mi aduna sastra gi matuna ngangdraba Bible na hairambado adugi matungna ngangda tarakti madu ekhoina lawroidabane mana fana church ki pastor werabasu natraga mahana church ki mako weragasu mana haibdo ekhoina inbam thokdeba
maramdi mahang na hairibdo Bible dagi nate mahang ki angamba sakti adugi matung na haibneba madu ekhone inbam thokte habne ado mina takpi busu chumila le habse karina lepkani pastor na hekta takpi daga chumme haina ekhone lawroi dabne aduga pom na hekta takpi daga priest na hekta takpi daga reverend na hekta takpi daga cardinal na hekta takpi daga makoina ngangbudo hekta chummi habse ekhone yadeba maramdi makoina ngangbudo Bible gi matung ina haibdi mai hodon dagi na phongdok pibada piriba Bible da Bible gi lyricsing asigi matung na makoina haibra haibdo ekhoi yengadabneba madugi matung na hairagidi ekhoi ingadabneba any authority harazu any ekhoina aroi matamdo zulakani prithivida paliba sarkar sina Bible gi wangmada ekhoi da harakani adu matamda ekhoi illoidabneba adubu any sarkar orusu any ekhoi gi sannabi oiragasu koina Bible da piriba yathang tara masigi ona tainabada ngangdraba masigi mayok tangang dragadi ekhoi na sadabi khudi moto khoi inba yaeba any human authority oirabasu ekhoi Bible gi matungna hairagadi ekhoi na madu ingadabani natragadi koi na illoidabani habase masineba matangda ekhoi na secret website gi maramda masi moina takpi bije yishuna lona koi na tribulation sahi taret ki awanang masigi mamangda lona laga mioi khara ekhoi gi marakte gi mioi khara kanbiraga pukhi kani habneba adu matanda mi yum da mi mangbo mayam thenagani ekhoi mungda ekhoi nupi da lona pugarabani na ma mangba thingani police ta report arosu ma phangaroi maramdi ma rapture oigreba ma pugre habje masi makoina takpi deba hoji kana denomination khudingna masigi doctrine de takpi except Seventh-day Adventist haiba church natana prithivida lairaba denomination khudingna masigi topic ase secret rapture ase masi takpiyaba asengba gi masi shastra da yumpham oide masi ko aduga asengba Bible na takpibdi Yesu Krishna lakwaje ekoina uba phangani magi khonjen taba phangani masi mating mangan ga loina na lakani masi lona lakpa haibegi kariyamata shastra da leite haibdo masi lai ngasi maroina masi koina masi lona laoi haibdo gi maramda ina text khare katang khoi khara yengminase adudi ahan ba text adudi Matthew 24 gi 27 sida yengjiko aduga secret rapture takpi ba misna makoina secret rapture amul laani aduga 7-year tribulation lairani adugi matung de Yesu Kristna general coming di amuk lakani na asumna hayaba adubu aseng bagi secret rapture laite general coming oina mayam punam koina Prabhu Yesu Kristna amuk tang oina lakani haibase shastra na takpi masigi maramda ikoi khara yengmanase anbada Matthew 24 gi 27 da ko yengmanase maramdi nongpokte ki nongthang kumlakpada nongchublomda ngan bagumna mi gi masani pa aduna lakpota so adumno oigini hamne masina abidi mara lakpom batara tong kuning ugane habne sida text mayam malaire adu aina loi kan thoksaramne khara khatang ne sida kalije koina nongthang kupaje nongpokte ki nongpokta nongthang kupapatana nongchup phawu uyeba adugumna Jisuna lakpa aseju nongpokte ki lakpom batana nongchupta laiba mising Prithvi punamukta laiba mising aduna masi ugani habne koina Revelation 1 gi 7 asida so habje mi pung khuding mana mit khuding mana man lakpa ugani habne masina habje sinausa aduna Prabhu Yesuna lakpaje duana laoi habje masida jo hare aduga mu Psalm 50 gi 3 da yengsi ho kari habren aikoi gi so langbi rakani amasung tumuna lairoi mahaki mamangda mai sakthak lagani aduga mahaki akoibada akanba nonglai nungsit laigini hamni Prabhu Yesuna lakpa matamda mai ga loina na lakani mai amasung nonglai nungsit ka loina na lakani habne masi Bible yama yekshenge aduna di mana lakpa tumina laoi habisne kamaina mana lakpa huramba gumna lakani habdo kari gi maramda habna habdo aina koinum khare yengche aduga secret rapture takpi di ba misna masigi First Thessalonians 4 gi 16 17 je masi padana hai masina takudi secret rapture ni hai na hai maroina akoina baptist ki aphaw Robert Brecker hoi gumba koina YouTube ki samon sandopa makoi sing asina ai magi samon secret rapture gi mam da yam tai taba matam mana masigi text na secret rapture phongdu I hai aina comment ibani
masida karaida secret rapture yawgi habdo khoi pamina si yengmina si masida prabhuna lona lakpagi maram da masina kari habra habdo khoi yengmina seba aduga secret rapture habi ga thadi khanglaudana atyana kudak thak pukhat paje masibo khoina rapture hana kana rapture di legini adu secret oiroi habneba khoi pamina si ko masigi text acheng maram di ibungo masamak sargadagi kholauga athoi ba sargatuki khonjenga amasung isogi pere singagi makon galoina na langbi rakani aduga krista da sikipa singna hana haugat kani madugi tungda hinduna lehoba ekhoibu makoi galoina na atyada ibungo bu unana ba laisinda punna pak pukhat kani habje masi rapture ne mataw asumna ekhoi ibungo ga matam punna mukta laini masida Verse 16 asida mayak sengna hai madudi Prabhu Yesuna lakpa mata auba khonjen atoi ba sagadut adugi khonjen ga loina na isogi pere singa trumpet khonglaga mahak lakani habneba masi trumpet khonglaga lakpa pere singa khonglaga lakpa atoi ba sagadut makoki khonjen ga loina na lakpa jibu masi secret laba aduga masi da johare moina secret rapture ne hambe ko masi masamala secret rapture takpi daje aduga prabhu na lenglakpa matamda krista da sikiba sing prabhu da thacha daga sikiba sagada sakada ba missing ado hana hinkat kani amne sidaida abi suba lakpa matamda prabhu Yesuna lakpa da hinkat kani habne ba masi da lona lakpa gi wafam yaude aduga prithvi da man ani suba lakpa matamda prithvi da hinguna leiriba aikhoiga hana prabhu da thaja duna sikibam bi singkat ki ba singa siga khoi punna atyada khangaudana pak pukhat kani habne ba masibune akhona secret akhona rapture habje masi secret laite mata osumna khoi ishoga loina na asum leimina gani habje masi gi text asna mayek sengna hiding aduga ani shubha lakpa matamda kari thu e habje khoi yengse ko 1 Corinthians 15 gi 51 52 da yengo aina na khoi da thopa wa hiding ai khoi puna muktum le adubu aikoi punamak onthok pigani ngahak tangda mikup amada akon ba pere singa khongba matamda maramdi pere singa khongani asiba singbu mangba yadabu oina hingar hangani aduga aikoi bu hongtok pigani masina habidi aikoi gi siba nai ba haksang ase siba nai da baktang haksang oin onthok pani aikoi gi i tong asiga loina sarga da chaloi ba aikoi gi i je singdokane ba masi karamba matamda thokani Prabhu Yesu Krishna ani shubha lakpa matamda thokani habne aroiba pere singa khongba matamda habdi hariba matam sir pere singa khongba matam asida Prabhu da thaja duna sigiba misinga do hinkalan gani haina masida mayek sengna tai aduga ai text ama pijarake yam sangna di ngangjarabe Luke 17 gi 34 35 ta hai bokoina yam to insina baja masini mi ani laimina gani ama sakri tamina gani ama pugini labukta mi ni thabuk sumni ama pukhigani pukhiba singa do kaidawa lona pukhibani habna masigi text ngase sineba adu masigi text asimangna akhona context padana paba matamda masi secret rapture laite pukhiba mi singa do kanbiba nate pukhiba mi singa do mangbani habse masida ikho yengmina se paminarse 34 35 aina na khoi da hari ahin aduda phamung amda mi ani legani aduga amabu pukhigani amasung atop amabu thanamgani nupi ani sakri takmina gani aduga nupi amabu pukhigani aduga atopa amabu thamangani masi text am to shinare hari tumina bada ama lona pukhagani thaba sumina ba matanda ama lona pukhagani haibaje masina hairiyaba amu yengse ko 36 37 da mi ani labukta legani amabu pukhigani aduga atopa amabu thanam gani hamne masidu samane aduga 37 da kadai puge habdo yengcheba mokhoi pudi do sargadara kanbina ba pubra mahna ba pubra habdo masida mai khna tai maduda mokhoi na mongonda haiki prabhu Yesu Krishna ba hangimni ko ibungo kadai dano mokhoi puri je mokhoi kadai dano hai aduga mahana mokhoi da haiki asiba haksang leiba mafam aduda langja sin da punsin gani hamne adu ngasai mi ani lebi manungda ama pukhibdo kadai dane ba asiba haksang leiba mafamda haibadi norokki mafamda mache puribneba adi tang pan se prabhu nani shuba lakpo matano maki mangana mi jinge loina sakte kaneba sakte ka sigani emne snausa aduna sida haribse masina haibigi matuna pukiba missing aduni halese le horiba missing adune ba ishona kanbiri bse masina tai aduga Matthew 24:28 jai asiba masala leiba mafam aduda langja sina punna leigini hamne aduna prabhu na lakpo matana mana mi hat ka do bje asukki matiko
ꯑꯩꯈꯣꯏꯅ ꯖꯦꯔꯦꯃꯥꯌꯥꯗꯒ ꯄꯥꯔꯗꯤ ꯑꯩꯈꯣꯏꯅ ꯈꯪꯒꯅꯤ ꯄꯥꯔꯒꯨꯝꯁꯤ ꯃꯁꯤ ꯉꯝꯈꯩ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯉꯝꯈꯩ ꯑꯃꯗꯅ ꯑꯔꯣꯏꯕ ꯉꯝꯈꯩ ꯑꯃ ꯐꯥꯎꯕꯗ ꯃꯥ ꯁꯤꯒꯅꯤ ꯃꯁꯤ ꯐꯨꯝꯁꯨ ꯐꯨꯝꯂꯣꯏ ꯍꯥꯏꯕꯅꯦꯕ ꯃꯁꯤ ꯑꯅꯤꯁꯨꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯔꯣꯏꯕ ꯃꯇꯝꯗ ꯑꯣꯏꯒꯗꯕꯁꯦ ꯃꯗꯨꯅꯤ ꯁꯤꯗ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯁꯤꯗ ꯍꯥꯏꯔꯤꯕꯗꯤ ꯄ꯭ꯔꯚꯨꯅ ꯇꯥꯛꯅꯤꯡꯂꯤꯕꯗꯤ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯁꯜቬꯁꯟ ꯑꯁꯤ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯒꯤ ꯄꯔꯁꯟꯅꯤ ꯑꯩꯈꯣꯏ ꯌꯨꯝ ꯑꯃꯗ ꯃꯤ ꯑꯅꯤ ꯂꯩꯃꯤꯟꯅꯕ ꯌꯥꯏ ꯑꯗꯣ ꯃꯤ ꯑꯃꯗꯤ ꯀꯟꯕꯤꯒꯅꯤ ꯑꯃꯗꯤ ꯀꯟꯕꯤꯔꯣꯏ ꯃꯇꯩ ꯃꯅꯥꯎꯁꯨ ꯂꯣꯏꯅ ꯀꯟꯕꯤꯒꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯐꯃꯨꯡ ꯑꯃꯗ ꯃꯤꯅ ꯇꯨꯃꯤꯟꯅꯒꯅꯤ ꯃꯇꯩ ꯃꯅꯥꯎ ꯇꯨꯃꯤꯟꯅꯒꯅꯤ ꯑꯃꯕꯨꯅ ꯁꯔꯒ ꯆꯠꯄ ꯌꯥꯏ ꯑꯃꯅ ꯅꯣꯔꯣꯛ ꯆꯠꯄ ꯌꯥꯏ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯁꯤ ꯍꯥꯏꯕꯅꯦꯕ ꯃꯁꯤꯗ ꯍꯥꯏꯁꯦ ꯑꯗꯨꯒ ꯍꯨꯔꯥꯟꯕꯒꯨꯝꯅ ꯂꯥꯛꯄ ꯍꯥꯏꯕꯁꯤꯒꯤ ꯑꯔꯊꯁꯦ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯃꯁꯤꯒꯤ ꯇꯦꯛꯁꯁꯤꯡꯁꯦ ꯃꯈꯣꯏꯅ ꯍꯨꯔꯥꯟꯕꯒꯨꯝꯅ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯂꯣꯟꯅ ꯂꯥꯛꯀꯅꯤ ꯍꯥꯏ ꯃꯁꯤꯒꯤ ꯀꯟꯇꯦꯛꯁꯁꯦ ꯀꯃꯥꯏꯅ ꯍꯨꯔꯥꯟꯕꯒꯨꯝꯅ ꯂꯥꯛꯄꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ 1 Thessalonians 5:2ꯒ 4ꯒꯗ ꯃꯔꯝꯗꯤ ꯏꯕꯨꯡꯉꯣꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯍꯨꯔꯥꯟꯕꯅ ꯑꯍꯤꯡꯗ ꯂꯥꯛꯄꯒꯨꯝꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯅꯈꯣꯏ ꯅꯁꯥꯅ ꯇꯁꯦꯡꯅ ꯈꯪꯂꯦ ꯁꯤꯅ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯇꯦꯛꯁꯅ ꯍꯥꯏꯔꯒ ꯄ꯭ꯔꯚꯨ ꯌꯤꯁꯨꯅ ꯂꯥꯛꯄꯁꯦ ꯍꯨꯔꯥꯟꯕꯒꯨꯝꯅ ꯂꯥꯛꯑꯅꯤ ꯂꯣꯟꯅ ꯂꯥꯛꯀꯅꯤ ꯁꯤꯅꯦꯕ ꯑꯗꯨꯕꯨ ꯁꯤꯗ 4ꯗ ꯑꯃꯨꯛ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏ ꯑꯗꯨꯕꯨ ꯏꯁꯇꯤꯜ ꯏꯅꯥꯎꯁꯥ ꯍꯨꯔꯥꯟꯕꯒꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯅꯈꯣꯏꯒꯤ ꯅꯊꯛꯇ ꯂꯥꯡꯅꯅꯕ ꯅꯈꯣꯏꯗꯤ ꯑꯃꯝꯕꯗ ꯂꯩꯕ ꯅꯠꯇꯦ ꯍꯥꯏꯕꯅꯤ ꯍꯥꯏꯕꯗꯤ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯕ ꯃꯤꯁꯤꯡꯗꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯄꯗꯣ ꯍꯨꯔꯥꯟꯕꯒꯨꯝꯅ ꯂꯥꯛꯑꯣꯏꯕ ꯊꯧꯔꯥꯡ ꯇꯧꯗꯕ ꯃꯤꯁꯤꯡ ꯊꯛꯇꯨꯅ ꯆꯥꯗꯨꯅ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯄꯥꯞꯇ ꯇꯨꯝꯗꯨꯅ ꯂꯩꯕ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯃꯤꯁꯤꯡ ꯑꯗꯨꯗꯗꯤ ꯄ꯭ꯔꯚꯨꯅ ꯂꯥꯛꯄꯁꯤ ꯍꯨꯔꯥꯟꯕꯒꯨꯝꯅ ꯈꯪꯍꯧꯗꯅ ꯃꯈꯣꯏꯅ ꯈꯟꯗꯕ ꯃꯤꯀꯨꯞꯇ ꯃꯈꯣꯏꯅ ꯊꯧꯁꯥꯗꯕ ꯃꯤꯀꯨꯞꯇ ꯃꯈꯣꯏꯅ ꯊꯧꯔꯥꯡ ꯇꯧꯗꯕ ꯃꯐꯝꯗ ꯐꯠꯇꯕ ꯃꯤꯁꯤꯡꯗꯗꯤ ꯄ꯭ꯔꯚꯨꯅ ꯂꯥꯛꯄꯁꯤ ꯍꯨꯔꯥꯟꯕꯒꯨꯝꯅꯦꯕ ꯈꯪꯍꯧꯗꯅ ꯂꯥꯛꯑꯦꯕ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯕ ꯅꯋꯥꯒꯤ ꯃꯇꯝꯗ ꯂꯩꯕ ꯃꯤꯁꯤꯡꯁꯨ ꯆꯞ ꯃꯥꯟꯅꯩ ꯆꯥꯡꯗꯝꯅꯕ ꯅꯋꯥꯒꯤ ꯃꯇꯝꯗ ꯂꯩꯕ ꯃꯤꯁꯤꯡꯗꯣ ꯅꯋꯥꯒꯤ ꯏꯃꯨꯡꯗꯗꯤ ꯏꯁꯤꯡ ꯏꯆꯥꯎ ꯂꯥꯛꯄꯁꯦ ꯍꯨꯔꯥꯟꯕꯒꯨꯝꯅ ꯂꯥꯛꯇꯦꯕ ꯃꯈꯣꯏꯗꯤ ꯃꯇꯝ ꯈꯨꯗꯤꯡꯗ ꯊꯧꯔꯥꯡ ꯇꯧꯏ ꯍꯤ ꯃꯅꯨꯡꯗ ꯆꯪꯏ ꯅꯨꯃꯤꯠ 90ꯅꯤ ꯂꯩ ꯅꯣꯡ ꯇꯥꯔꯦ ꯅꯨꯃꯤꯠ 90ꯅꯤ ꯂꯩ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯠ 90ꯅꯤ ꯆꯨꯝꯅ ꯅꯣꯡ ꯇꯥꯔꯦ ꯈꯪꯉꯦꯕ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯗꯤ ꯅꯋꯥꯒꯤ ꯊꯣꯡ ꯂꯣꯟꯈꯤꯕ ꯃꯇꯝꯗꯣ ꯃꯈꯣꯏꯒꯤ ꯑꯔꯣꯏꯕꯅꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯈꯪꯗꯦꯕ ꯑꯗꯨ ꯅꯋꯥꯗ ꯀꯔꯤꯝꯅꯩ ꯑꯗꯨꯕꯨ ꯍꯞꯇꯥꯒꯤ ꯃꯇꯨꯡꯗ ꯅꯣꯡ ꯇꯥꯔꯦ ꯃꯈꯣꯏ ꯅꯣꯡ ꯇꯥꯔꯛꯄꯗꯣ ꯈꯪꯍꯧꯗꯦꯕ ꯉꯁꯤ ꯊꯛ ꯂꯥꯛꯑꯒ ꯊꯛ ꯇꯥꯔꯦ ꯈꯪꯍꯧꯗꯦꯕ ꯃꯈꯣꯏ ꯄꯨꯟꯁꯤ ꯃꯥꯡꯉꯦꯕ ꯑꯗꯨꯅ ꯊꯧꯔꯥꯡ ꯇꯧꯗꯕ ꯃꯤꯁꯤꯡꯗꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯄꯁꯦ ꯍꯨꯔꯥꯟꯕꯒꯨꯝꯅ ꯑꯣꯏꯒꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯗꯤ ꯃꯉꯥꯟꯒꯤ ꯃꯆꯥꯅꯦ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯕꯥꯏꯕꯜꯅ ꯁꯥꯁꯅ ꯍꯥꯏꯕ ꯏꯟꯕ ꯃꯤꯁꯤꯡꯅꯤ ꯄ꯭ꯔꯚꯨꯅ ꯂꯥꯛꯄꯗ ꯍꯨꯔꯥꯟꯕꯒꯨꯝꯅ ꯂꯥꯛꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯄ꯭ꯔꯚꯨꯅ ꯂꯥꯛꯄꯗꯣ ꯊꯦꯡꯅꯒꯅꯤ ꯏꯃꯤꯠꯃꯛꯅ ꯎꯈꯅꯦꯕ ꯏꯃꯤꯠꯃꯛꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯍꯤꯡꯗꯨꯅ ꯂꯩꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅꯦꯕ ꯑꯗꯨꯒ ꯃꯌꯦꯡꯁꯤꯀꯣ ꯍꯨꯔꯥꯟꯕꯒꯨꯝꯅ ꯂꯥꯛꯑꯣꯏ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯇꯦꯛꯁꯁꯦ ꯑꯩꯈꯣꯏꯅ ꯃꯁꯤ ꯄꯥꯔꯒ ꯂꯣꯏꯁꯤꯟꯅꯔꯁꯦ 2 Peter 3:10-12ꯗ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯦ 10ꯗ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯦ 이붕어기 놈it adu huran bana ahinda lakpagumna lakani si pita masamana haram diko huran bagumna ahinda lakpagumna lakani numit adu da atiana mudon yamna ning khomugani na mang khigani akan ba maisana pot sing tumangani male mamsung madugi maningda laiba pot khuding maina sak thokani ishorgi numit yangna lakpa adu khawrang na ngaiduna layo numit adugi maram na maina atiano modon sakani amasung tumgani adu akanba maisana potsing tumangini amni masiji birthday inda maikna ne prabhuna lakpadu huramba gumna lakane adudi numit aduda harisi ya thakaino ba huramba gumna lakpa numit aduda atiano modon je nin khomugule na mangki gani amne akanba maisana prithibi je sakte kani tumangani habne ba adudi karai do no baside do huramba gumna lakpa habisi kari no basida krai yawige ba ado moina takpi di ba mising dun huramba gumna haidi lona pukina ba matana prithibi do mai chapa khopa karim ta leite adudi prabhune sidamne huramba gumna lakpa numne do atyaja mai hona sakani hamne nin khomugule na mangki gani hamne masigi athadi karino huramba gumna lakpa haibi gi athadi thawrang tawdaba mising aduda prabhu jisu krishna lakpa je khangauda lakani koina sem sadaba mikupta lakani hamne Matthew 24 do Luke 21 do nakona Mark 13 do nakona pabu matamda num khangane ba noko maramaduna nakoi mingsen khangduna laiwa hamne ba koina kaiguma yumbu oduna huramba na lakada phum do mingsen khangduna lai namba taragadi huramba do pharangane hamne ba adugumai khoju mingsen khangu hamne ba sinawsa aduna ikoi mingsen khangje prabhu jisu na lakpa je huramba gumna lai there is no secret rapture taught in the Bible. Bible the secret rapture have said that rapture di tai. Khangok da lai khoi prabhuna lakpam da khoi khudak ta pugani. Khoi masidi takpi adu lon na huram bagum na kana su khangan da bana la oi have se khoina khangje ba. Thawang tu da mission da prabhu Jesu Krishna lakpa je huram bagum na lakani have do masida mayeshin na tai. Aduga aina huji haidi ba sing manam da na khoina yaning da ba na khoina
karigumba mod phongdong balai rasu comment da phongdong niramo phongdo piramo aduga nakoina hena bible gi maram de hena khanging balai rasu habiro khoi naina se mahuron de gi revelation power da bible na kari habdu gi maram de khoi naina raga asumba du gi mating na sache aduna khoina secret rapture theory masigi doctrine na se thajaba missing ado nap saitan gi nam thak toruba missing adu gi manung da soidana yawngne ba adu gi manam thak toba missing adu gi manung de khoi san kumse koi subscriber amana su yehudi gi khoina kumai tare adu gi maram ngang bi hai khoina mathang gi wednesday de gi kumai tare adu gi maram dai am ta passover gi maram ngang jarake masigi di matang sida roselase tapi di bawah yang ada isu bo pibusno anu bumi ada subscribe to bio maru mapang da channel na se share to bio prabhu na lakpo matam nakre sas na bi matin ne ko hing mina se patna to se sakadare bi payam thakasre ko na secret rapture se bible da takpi de habi gi maram de ko ne nakre ba sum basina tar ba gi samona se ba tar ba pum khude mukta thawai aseng ba changbi duna ma khoi gi thamoi da ngambi duna ma se chumi habje ba khangduna aduga sastra da ma khoi na padana naina duna asumba sigi matung na satpangam ba habdu ohen view saitangi athemba khuding de gi ngak thok piyo prabhu jesu christ gi ming da khurumjari amen.